ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯥꯏꯔꯦꯜ ꯂꯩꯉꯥꯡ ꯇꯥꯕꯤ ꯃꯐꯝꯁꯤꯗꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯂꯥꯏꯁ꯭ꯔꯝ ꯔꯣꯁꯟ ꯑꯄꯣꯛꯄ ꯂꯥꯏꯁ꯭ꯔꯝ ꯕꯁꯟꯒꯤ ꯏꯆꯥꯅꯨꯄꯥꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯅ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯗꯔꯒꯤ ꯃꯤꯠꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯃꯥꯁꯦ ꯗꯥꯏꯕꯦꯇꯤꯁꯅꯦ ꯍꯥꯏ ꯆꯍꯤ 35ꯗꯒꯤ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯆꯍꯤ 12 ꯁꯨꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯌꯦ ꯕ꯭ꯔꯗꯔ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯅ ꯑꯗꯨ ꯃꯥ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦ ꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯒꯤ ꯃꯤꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦꯅ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯅ ꯏꯃꯥꯁꯨ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯏꯃꯥꯁꯨ ꯌꯥꯝ ꯀꯟꯅ ꯉꯝꯗꯅ ꯂꯩ ꯍꯥꯏꯕꯗꯣ ꯊꯥꯃꯨꯛ ꯐꯥꯔꯝꯃꯦ ꯂꯩꯈꯤꯗꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯃꯥꯔꯆꯇ ꯂꯥꯛꯆꯒꯦꯅ ꯈꯟꯕꯅꯦ ꯇꯁꯦꯡꯕ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯁꯤ ꯗꯨꯕꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯗꯨꯕꯥꯏꯗ ꯊꯕꯛ ꯇꯧꯔ ꯂꯩꯕꯤꯕ ꯗꯨꯕꯥꯏꯗ ꯂꯩꯕꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯗꯨꯕꯥꯏ ꯇꯦꯡꯕꯥꯡ ꯂꯨꯞꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯔꯛꯄꯗꯒꯤ ꯃꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩ ꯏꯁꯥ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯄꯨꯝꯅꯃꯛꯀ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕꯅ ꯏꯃꯥꯁꯨ ꯊꯝꯄꯥꯏ ꯐꯥꯔꯦ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯐꯔꯦ ꯃꯥꯒꯤ ꯊꯋꯥꯏꯅ ꯂꯥꯏꯕꯅꯤ ꯂꯩ ꯃꯤꯆꯤꯡ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏꯁꯦ ꯃꯥꯔꯆ ꯂꯥꯛꯆꯒꯗꯕꯅꯤ ꯁꯦꯡꯅ ꯑꯗꯨ ꯚꯣꯠꯀꯤ ꯀꯩꯒꯤ ꯂꯩꯈꯤꯕꯗꯒꯤ ꯉꯁꯤꯁꯦ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯉꯝꯖꯕ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯍꯦꯟꯅ ꯃꯁꯤꯗ ꯍꯦꯟꯅ ꯐꯒꯠꯂꯛꯇꯨꯅ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤꯁꯦ ꯍꯦꯟꯅ ꯐꯒꯠꯄ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯤꯕ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯅꯥ ꯂꯩꯖꯗꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯆꯠꯅꯕꯤꯁꯤ ꯍꯩꯅꯕꯤꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯩꯕꯤꯔꯤꯕ ꯗꯨꯕꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯈꯣꯏꯁꯨ ꯐꯦꯃꯤꯂꯤ ꯄꯥꯜꯂꯒ ꯑꯥꯗ ꯐꯦꯃꯤꯂꯤ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯩꯕ ꯐꯦꯃꯤꯂꯤ ꯃꯦꯅꯦꯖ ꯇꯧꯔꯒ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯗꯨꯃꯛꯅꯁꯨ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯉꯥꯛꯇꯗ ꯃꯤꯠꯌꯦꯡ ꯆꯪꯗꯕꯤꯗ ꯑꯁꯨꯝꯅ ꯂꯥꯞꯅ ꯂꯩꯍꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯁꯨꯝꯅ ꯉꯝꯖꯕ ꯈꯔꯗꯪ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯅꯥꯕ ꯂꯥꯏꯌꯦꯡꯅꯕ ꯃꯌꯥꯝꯁꯦ ꯈꯔꯇꯪ ꯃꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯉꯝꯅꯕ ꯍꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯈꯔ ꯂꯩꯖꯕ ꯈꯔꯗꯪ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯔꯒ ꯃꯤ ꯑꯇꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯃꯌꯥꯝ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨꯀꯣ ꯄꯥꯡꯉꯨꯀꯣ ꯑꯗꯣ ꯄꯩꯁꯥ ꯑꯝꯇ ꯇꯧꯗꯕꯤꯗ ꯍꯌꯦꯡ ꯊꯕꯛ ꯇꯧꯔꯒꯅꯦ ꯌꯥꯝ ꯇꯟꯅ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯐꯔꯦ ꯑꯗꯨꯅ